हानगी चीफ मिनिस्टर नोंगथोंगमम बिरेन अमदी बीजेपी एमएलए अहुम यावना दिल्ली गिदमक ngasi nungthil pung ama makhairom taba matamda Imphal Thadokkhre Imphal International Airport ta ngasi hanagi chief minister nongthomam biren hanagi minister Sapam Ranjan Haikham Dingo amadi MLA Tongbram Rovindro Punna Delhi gidamak Imphal Thadokhi Khongchar asigi maruoiba maram hangbada hanagi chief minister nongthomam biren na hai central leaders sing unaduna athuba matamda popular lainga kama semnaba wari sanaba chatpa khongchatni ningsingba yai chahi asigi February 8 da hanagi chief minister nongthomam biren mahaki firm dagi resign tawki amadi February 13 dagi hauna state asida president rule chalaiki Manipur Legislative Assembly ki thabak thauram suspended animation thamkibadagi ngasi fawba miyam gi lengaklonda hanjindri ngasi nongthomam biren amadi BJP MLA ahum yauna Delhi da central leaders sing unaduna athubu matamda state asida miyam gi lengak hanjilakpa yabagi thajaba lei haike sumna khoi Manipur gi hojik leiriba situation se Manipur gi tangdu leita da situation sida ida khoi अथुब मतमदा पॉपुलर गवर्नमेंट अमा थंबीरगा लेरिबा सिचुएशन सी आईडीपी की तौरिबा हाईवे की तौरिबा खोलिबा मयाम से लोइसिनबा खरा थुना तौसी हाइदना दुगी तक्सन बसतपने